Online Manipurgi numidangi pau mieng tabiriba pumnamakpu thoilashramna khurumjari. Biharda border fencing khaba yaroi haina village chiefsing amadi khunjasing hawraktuna thingjinkhre. Churachandpur district ki Singhat subdivision gi manung channa border area oiriba bihangda border fencing khabagi thabak tawba yaroi haiduna mafam adugi village chiefsing amasung khunjasingna akanba ihau hawraktuna thingjinkhre. Ngarang border fencing khabagi thabak paikhanabagi damakta JCB amadi atai machak mathum singa loina fencing khabagi thabak chathaba horakpada bihang amadi akoiba mafam singda leiriba village chief singna makutta chaina chingba khulai paiduna khunja nupa nupi singna hoduna thoraklaga fencing khaba yaroi haiduna thingbagi thabak chathaki village chief singi maikaidagi phongdorakhibagi matung inna Indo Myanmar border da fencing khabagi thabak chathaba asina Kuki Mar tribe singda aduki matik ayat apan pidna leiri hari village chief singi khongjang asibu jotal joli group ki publicity wing na sawgatladuna phongdong naraklibadi hana border area da free movement resume FMR chatna handana nakal animakta chathok chasin tawba yaramba adusu FMR chatna hankhibadagi praja singda awaba pire haibasini Fondorakpagi matung inna FMR chatna hanba asina makhoiga manaba border wangmada lairiba mioi singa lalol itiki thabak tawramba amadi ana layingi lamda chathok chasin tawduna khudongchaba henna pibada natana diplomatic relation hena phagat hanba ngami adubu FMR chatna hankhibadagi pumna mangmanghale makhatana amuk border fencing khabagi thabak chatharakpa asina hena awaba ohellagani maduna border fencing khabagi thabak tawba yaroi haina phongdorakli Hiram asigi matangda Jotal Joli Publicity Group na phongdoraklibadi athuba matamda Center Lainga ki pukning chingsilladuna makhatana ngak senbagi mingda border fencing khabagi thabak tawba yaroi makhatana chathaba taraklabadi maduda pamdaba thodok kaya thorakpagi maram oigani hairi Ahanbada Tongan2Ba Thoudokta Chahi Nouriba Nupimacha 1Ga Nupamacha 1Ga LEIKHIDRE Electricity Department ki staff singna electric arting pinaba thamba wire da mai chatlambadagi wire du da thengluba angang nupimacha ama maina chingduna leikidre Thoudok asi ngarang numidang wairam pung 3 ga makhairom tarakpa dwaida Kaibulamjau police station gi manung channa leiba thanga sammu kol da thokibani Thoudok adu da leikhidrabi angang adudi thanga sammu kol dagi ngathem princess taraga humdoi apokpa ngathem kiran kawi hairi Ngarang ngathem princess maha ki yumgi yana khada hauba hainau pambi amada kaduna hainau heklaga kumtharakpada electricity department ki staff singna yumgi arting pibagini haiduna thamlamba arting wire da thenglubadagi maina chingduna leikhidabani hari princess ki khongi saruk aduna wire aduda thenglubada maha ki khongi saruk sing adu kathektuna leibadagi maha ka hek pukminabi machena mayumda chensinduna makhura da pau tamki maha ki makhura adu chensinduna yenglubada princess mafam aduda taduna leirambadagi lokhatuna thanga PHC da pukhatpada Moirang Community Health Center da refer tawraki mafam adu yawbada thawai yawdraba hakchang oina purakle haina doctor singna phongdorakibani hairi Thoudok asina maram oiraga thanga gi miyam mipaiba poknare haina su phongdoknarakli Nakal amaromda ngarang numidang waram pung 5 rom tarakpa adwaida Mayang Imphal Police Station gi manung chanba irong chesabada Maruti car registration number MN06 L3667 na thombada chahi mari da ngariba angang nupamacha ama leikidre laibak thiba Thoudok aduda leikhidraba nupamacha adu gi maming MD Altaf mari apokpa MD Alim kawi angang adu mayang Imphal irong chesabada leiba maboki yumda leibani hairi Thoudok adu thokpada khudakta angang adu mayang Imphal da leiba SAS hospital da pukhatki adubu laikanaba ngamdana leikhidabani hairi makha tarakpada Sakangdaba singna PDA gi secretary amadi principal amagi yumgi thongal da bom thamjilamle ngasi ayuk sakangdaba singna Lamphel police station gi manung chana leiba chingmairong mamang leikai da leiba yum amada bom thamjilamle bom expert singna bom adu lauthoklaba tungda aso engam yaudana Lamphel gi dumping site ta dispose tawkhre Thoudok asi gi matang da pause asina police tagi phangba paw gi matung inna bom adu ngasi ayuk chingmairong mamang leikai da leiba koizam Gyaneswar 4 apokpa leikhidraba ke ibo chagi yum gi sumang da leirambani hairi Koizam Gyaneswar hariba mioi asi PDA gi secretary oina thabak tawba mioi ni kanana kari maram gi damak mahaki yumda bom thamjilamlibano haiba hojik phawbagi oina chapchana khangba ngamdri bom adu ngasi ayuk pung 3:30 khara helakpa dwaida state bomb detection disposal squad team amana lokhatuna Lamphel gi dumping site ta asoi angam yaudana pung 9:30 adwaida dispose tawkhre hairi nakal amarom da ngarang numidang wairam pung 6 khara helakpa dwaida sakhangdaba singna Nambol police station na konba Lairenjam awang leikai da leiba wahengbam nimai Yangkhai apokpa leikhidraba W tombagi yumgi thongal da grenade ama khaw ama
ꯍꯥꯞꯂꯒ ꯃꯍꯥꯛ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯊꯝꯖꯤꯜꯂꯝꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯋꯥꯍꯦꯡꯕꯝ ꯅꯤꯃꯥꯏ ꯀꯃꯈ꯭ꯌꯥ ꯄꯦꯝꯇꯣꯟ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅꯤ꯫ ꯕꯣꯝ ꯑꯗꯨꯅ ꯀꯅꯥꯅ ꯀꯔꯤꯒꯤ ꯃꯔꯝꯒꯤꯗꯃꯛ ꯊꯝꯖꯤꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯕꯣꯝ ꯊꯝꯂꯝꯕꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯅꯝꯕꯣꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯕ ꯇꯨꯡꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯕꯗꯒꯤ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫